마치 겉복절하게 손잡기 대마만 내미되기 쉐이크 Ôi, Kanagi thongjindabu debluni ningoloi bi punsina palim pan thau nunga khaga kanai ma phamdabu oi naruni gì á? Rong ma phadu chachaninba ipam lamdam nungsiba kanagi thongjindabu debluni ningoloi bi punsina aigi magi khaidong na khini sagai amamam uina khini ningol punsi tanarani ijil inaw tungan khini matangi khong lay tungin na jumlep amamam liep na khini matangi khong lay tungin na kanay ma phamdabu oi naruni kanagi thongjindabu leluni ningoloi bi punsina ibung ikwagi marakta kanadahana thunguni amadahana thungure amana heta waraukhini ningon mapuk tulida mapuk thina tamlamlida kanai ma phamdabu oi naruni kanagi thongjindabu lebluni ningoloi bi punsina Là gì ấy? Hey, ada pungning bukraba. Ada apa?